ngasi aina lizagadaba wari asigi mami machin manau taru amaso mamaki wari lobirasi Thaina mamangaida Assamgi Karbi Along haiba jila adugi khul amada lukhabi amal leirami mabung mopa taruki manungda ningol die mahak mathantani mahaki masanupa ama poklami mahak na pikliba masanipa adubu mithoi mihenba misa ama oihandinglami Maramasindagi mabung mopa taruki mafamda agang adubu thawai yauna yengsinbinaba amadi mahaki mateng pangbinaba haijarami adubu awabadi mabung mopasing aduna agang adubu kalaklami agang adu magi mamasingdagi kahena singlami aduga masak matoksu fajarami maram asidagi makoina mahapu luna tawbibagi mahutta tathi tawoina tawbirami agang aduna magi mamasingi mafamdagi minung simasit ama phawba phangba ngamkhiramdi agang aduna magi ni haijaba yaba amatagdi magi yumda sanau ama leibaduni sanau adu asuki mating fazai masasu yamna nali yengbadasu rasi lei mahana sanau adubu yamna luna tawrami numit khudingi ahaba sajik pijai yamna nungsi sananasu loinei sanau adusu mahaka loina jaragata nungai jarami makhoi anigi nungsi sanaba matau asi ubada machin manau taruk adudi mit narami hana kalapagi mathakta amuka hena kalaklami kalak mi hauba asina miyoi babu nungsi haitaba mi amamam oihallami makhoi mayam longtuna duna nongmadi sanau adu hatok pirami agang adudi yana sigi mahakna sanau adugi makhong naba kakthalaga atopa khul amada satkre mafam adu yauraga mahak brahman amagi yumda changlure mafam aduda kanamata mahapu udingaida imungi kajil amada changlaga mafam aduda sanaugi makhong adu phumjille adugi matunda brahman adugi manakta changlaga hanglami aigagi imung asida sansagi manam amanam jisibu kadaidagino brahman aduna sauna kulai kariwano anga brahman aduna sauna kulak aduda anga pitawa nangnasu asumna ngangba sai masuk pangnai saradana kari thuena haija sajareba ngangjaribano masi brahman amagi mayumni haibasi toha khangdabra nangda kaina saduna sijakro anga bigaba nangna aigi phonsidagi sansa mache ama hek puthokpa ngamdada aibu phatti haiganu kariguba dhana ngamdrabadi nangbu sap tawduna manghangani agang aduna yamna mengna khumlaklami aiya nadai aha sadum adu puthokpa ngambar yengjage asi haraga mahana mafam kharada chijindarami dehak lenaga sanaugi makhong adu puratuna brahmangi mamada utlare aduragi momon binoka loinana haidagi aiya nadai agang aigonda singnabi badu aina sumna boina nadai aina paijariba asibu sansana trabrane brahman adu yamna saurami lekai khangkhabadi badnam zaba soidre haibasi mahak pakhatpana loirami lekai na mahapu khundagi tanthokpa nisinglai ngahaktan khantaroba matungda brahmana anga aduda hairami ibungo maramokpa wafam asi naha kanabatada haidokanu aina nangwada lupa khawjaw ama pigani nang masi law aduga thuna yana yum asi thadokna sakho lupa khawjaw adu brahman aduna lupa macha aduda pire adudagidi mahak mafam adu thadokna sakhre lupa macha adu mayumda yorole maha hoji nungaire mapunsida asuk yamba sepam asi maha nakhak ukhidri mama gi mnakta satuna hairure ima ma basingida chatlaga meruk amukta lawbiruso mama na satuna meruk ama lawrure nukha mina hek chatchibaga mabu mopasina khanai karigino asuk laira khabi mahana meruk asina kari chingbu ongadoriba wafamsi tarai na lawba yade masidi aikhoina khangdaba athupa wa ama leiri
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯒ ꯂꯣꯟꯅ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯅ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯈꯣꯝꯗꯣꯟ ꯑꯗꯨ ꯊꯥꯔꯦ꯫ ꯃꯍꯥꯛꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯂꯨꯈꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯣꯟꯕ ꯑꯗꯨ ꯎꯔꯦ꯫ ꯍꯜꯂꯛꯂꯒ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯕꯁꯤꯡꯗ ꯇꯝꯂꯔꯦ꯫ ꯂꯨꯈꯥꯕꯤꯅ ꯁꯦꯟ ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯦꯔꯨꯛ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯌꯨꯝ ꯌꯧꯔꯒ ꯏꯃꯥ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯇ ꯊꯥꯔꯛꯎ, ꯃꯍꯥꯛꯀ ꯇꯥꯟꯅꯒꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯦꯔꯨꯛ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯗꯒꯤ ꯋꯥꯏꯈꯤꯕꯗꯣ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯣꯟꯅꯅꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯑꯀꯤꯕ ꯑꯃꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯃꯃꯥ ꯅꯨꯄꯥꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯁꯤꯅ ꯅꯣꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯁꯤꯗꯤ ꯁꯟꯁꯥꯒꯤ ꯃꯃꯜꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯅꯥꯗꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯗꯅ, ꯃꯁꯥꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯊꯠꯂꯒ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗ ꯄꯨꯗꯨꯅ ꯆꯠꯂꯨꯏ꯫ ꯃꯇꯝꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯟꯁꯥ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯟꯕ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯩꯅ ꯄꯨꯔꯤꯕ ꯁꯗꯨꯝ ꯑꯗꯨ ꯌꯥꯝꯃꯟꯗꯦ, ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯨꯔꯛꯈꯣ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯎꯕꯗ ꯑꯩꯅ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯦ꯫ ꯋꯥꯁꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯛꯄꯤꯌꯨ, ꯍꯧꯖꯤꯛ ꯅꯃꯥꯛꯄꯨ ꯀꯔꯤ ꯇꯧꯗꯣ ꯍꯥꯏꯕꯒꯦ? ꯃꯥꯝꯃ ꯇꯔꯨꯛ ꯑꯗꯨ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯈꯟꯅꯔꯦ꯫ ꯃꯁꯤꯗꯤ ꯁꯦꯟ ꯇꯥꯟꯕꯁꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃꯅꯤꯅ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯁꯟꯁꯥ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯆꯠꯂꯒ ꯌꯣꯜꯂꯨꯕꯗ ꯍꯦꯛꯇ ꯂꯩꯕꯤꯒꯗ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯍꯪꯕꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯐꯪꯂꯦ꯫ ꯃꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯒꯤꯗꯤ ꯁꯟꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯈꯗꯧꯕꯣꯠꯅꯤ꯫ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯁꯟꯁꯥ ꯑꯗꯨ ꯌꯣꯟꯕꯗ ꯁꯤꯠꯂꯛꯀꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄꯗꯁꯨ ꯋꯥꯅ ꯊꯣꯛꯀꯅꯤꯅꯦ꯫ ꯃꯥꯝꯃ ꯇꯔꯨꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯃꯥ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯊꯥꯖꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯣꯏꯖꯕ ꯁꯟ ꯃꯈꯩ ꯉꯝꯅꯃꯛ ꯍꯥꯠꯇꯣꯛꯂꯦ, ꯑꯗꯨꯒ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯊꯠꯂꯒ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯁꯤꯡꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯤ ꯕ꯭ꯔꯥꯍꯃꯟ ꯑꯃꯅ ꯑꯣꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯅꯥ ꯁꯟꯁꯥ ꯂꯩꯒꯦꯒꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯀꯅꯤ꯫ ꯃꯥꯝꯃ ꯇꯔꯨꯛ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥ ꯁꯟꯁꯥ ꯂꯩꯒꯗꯒꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯃꯥ ꯅꯨꯄꯥꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯃꯛꯀꯤ ꯁꯨꯃꯥꯡꯗ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯥꯝꯃ ꯇꯔꯨꯛ ꯑꯗꯨ ꯕ꯭ꯔꯥꯍꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯇꯥꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯙꯔꯃ ꯂꯩꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯈꯪꯍꯜꯂꯒ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯤꯟꯗꯗꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯦꯞꯅꯔꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯃꯩ ꯊꯥꯗꯣꯛꯂꯦ꯫
ꯂꯥꯏꯔꯕꯤ ꯂꯨꯈꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯋꯥꯅ ꯑꯃꯨꯛ ꯄꯨꯟꯁꯤ ꯂꯦꯟꯂꯛꯂꯦ ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯆꯥꯛꯄ ꯌꯨꯝ ꯑꯗꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯎꯠ ꯈꯔ ꯈꯣꯝꯖꯤꯜꯂꯦ ꯑꯗꯨꯒ ꯂꯤꯒꯤ ꯑꯆꯧꯕ ꯊꯨꯝꯃꯣꯛ ꯑꯃꯗ ꯎꯠꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯤꯠ ꯅꯥꯕꯒꯤ ꯂꯩꯅꯥ ꯑꯃ ꯀꯟꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯁꯥꯃꯛꯀꯤ ꯁꯛ ꯇꯥꯛꯆꯔꯦ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯂꯩꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯄꯤꯔꯦ ꯇꯧꯕꯇꯗꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯀꯛꯅꯕ ꯅꯤꯌꯝ ꯑꯃ ꯂꯩꯒꯅꯤ ꯃꯗꯨ ꯃꯌꯥꯝꯅ ꯏꯟꯕꯤꯕ ꯇꯥꯏ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯤꯠꯇ ꯍꯥꯞꯄ ꯌꯥꯗꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯞꯄ ꯌꯥꯔꯦ ꯍꯧꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯞꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯩ ꯐꯪꯂꯣꯏ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯌꯥꯎꯕ ꯂꯤꯒꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯌꯣꯟꯊꯣꯛꯄꯗ ꯂꯨꯄꯥ ꯈꯧꯖꯥꯎ 2 ꯐꯪꯂꯦ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯔꯛꯇ꯭ꯔꯕꯗ ꯑꯅꯥꯕꯁꯤꯡꯅ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯉꯥꯏꯈꯣ ꯌꯥꯗ꯭ꯔꯦ ꯇꯍꯥꯈꯤꯒꯅꯨ ꯃꯇꯝ ꯈꯤꯇꯪ ꯁꯣꯏꯕꯗ ꯍꯣꯠꯅꯖꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯅꯥꯅꯁꯨ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯂꯝꯃꯤ ꯍꯥꯞꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯃꯤꯠ ꯊꯨꯝꯅ ꯂꯣꯏꯁꯤꯜꯂꯣ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯕ ꯏꯜꯂꯝꯃꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯃꯤꯠ ꯊꯨꯝꯅ ꯂꯣꯏꯁꯤꯜꯂꯨꯕꯗꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯊꯨꯞꯂꯝꯃꯤ ꯑꯗꯨꯒ ꯏ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯀꯥꯏꯅꯔꯝꯃꯤ ꯌꯨꯝ ꯌꯧꯔꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯥꯕꯨ ꯃꯥꯒꯤ ꯃꯥꯃꯁꯤꯡꯒꯤ ꯃꯐꯝꯗ ꯕꯩꯔꯨꯛ ꯂꯧꯔꯨꯅꯕ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯦꯟꯖꯥꯝ ꯑꯗꯨ ꯃꯥꯃꯁꯤꯡꯅ ꯈꯪꯂꯦ ꯃꯥꯃꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤ ꯃꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯃꯁꯤꯡꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯃꯩ ꯆꯥꯈꯤꯕ ꯑꯗꯨꯗꯒꯤ ꯈꯣꯝꯖꯤꯜꯍꯧꯕ ꯎꯠ ꯌꯣꯜꯂꯨꯕꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯟꯐꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ ꯎꯠ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯨꯔꯛꯈꯣ ꯍꯥꯏꯍꯧꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯇꯝꯂꯝꯃꯤ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤꯁꯨ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯌꯥꯝꯃꯤꯕ ꯃꯈꯩ ꯎꯠꯇꯨ ꯈꯣꯝꯖꯤꯜꯂꯒ ꯌꯣꯟꯕꯤꯔꯨꯔꯣ ꯃꯗꯨꯗꯗꯤ ꯐꯪꯂꯛꯄ ꯁꯦꯟꯖꯥꯝ ꯑꯗꯨ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯣ ꯃꯥꯃ 3 ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯋꯥ ꯇꯥꯅꯔꯦ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯈꯛ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯃꯥꯃ 3 ꯑꯗꯨꯅ ꯑꯃꯨꯛ ꯈꯟꯅꯔꯦ ꯈꯨꯗꯛꯇ ꯃꯌꯨꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯩ ꯊꯥꯗꯣꯛꯂꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ ꯈꯥꯝꯕ ꯌꯥꯕꯁꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯒꯤ ꯋꯥ ꯁꯦꯜ ꯇꯕꯨ ꯃꯤꯍꯧꯕ ꯃꯈꯣꯏ 3 ꯑꯗꯨꯒꯤ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯊꯨꯅ ꯌꯥꯝꯅ ꯎꯠ ꯕꯣꯔꯥ ꯑꯃꯃꯝ ꯈꯨꯝꯖꯤꯜꯂꯒ ꯄꯨꯈꯤꯗꯨꯅ ꯃꯃꯥꯛ ꯅꯨꯄꯥꯅ ꯆꯠꯂꯨꯕ ꯈꯨꯜ ꯑꯗꯨ ꯇꯥꯅ ꯃꯈꯣꯏꯁꯨ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯃꯃꯩ ꯊꯪꯗ ꯃꯈꯣꯏ 3ꯃꯛꯄꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯤꯠꯇ ꯎꯠ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯃꯤꯠ ꯇꯥꯡꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯃꯃꯥꯛ ꯅꯨꯄꯥꯒꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕ ꯍꯟꯗꯛꯁꯨ ꯃꯈꯣꯏ ꯈꯪꯖꯔꯦ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯃꯩ ꯊꯪꯗ ꯃꯈꯣꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯌꯨꯝ ꯌꯧꯔꯒ ꯃꯥꯃꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯔꯦ ꯑꯗꯨꯒ ꯁꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯩꯕ ꯖꯪꯒꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯎꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯍꯧꯅꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯊꯣꯛꯈꯤꯉꯩꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯤ ꯑꯉꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯈꯛ ꯁꯟꯗꯥꯟꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯂꯩꯕ ꯎꯔꯒ ꯃꯉꯣꯟꯗ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕꯁꯤ
Kanana nangbu sarang asida solon silaga mafam asida hundoqpirabnibano? Angang aduna khumlai, aigi mamana pokpi ichal ama lei. Mahak kayam phajabagi haibadu adomni khangbiramloi. Mabuk phatraba aigi mamasina ichal adubu aigonda thajanaba kanna honari. Ainadi yanindri ichal leiba haibasi ichal lawba haibasi haunadabani. Aina haijaba makoina tabidi. Makoina haiba indi haibagidabak aibu khong khut punsilaga sarangda hapduna mafam asida hundoqpirabnibani asini. Nithongmasa aduna hanglaknabi aina babu luhongduna lawrabadi wafamdu loisinba yagadra. Nupa macaduna khumlai madu oiragana adomna aigi makhutta sarang asida leibi horo aduga mamasing adu lapa ngaibiba taba. Nithongmasana mahana haibadu yanami makha tana amuk nupa maca aduna hairaklambi. Thaba asi poloi thaba asi panglai lai haibana hainadi khanbiganu. Adomni nithongmasagi fijol aduna makhoina jingdakhigani. Adom na aigi fijol asi setpiba tabani aduga aina adomgi fijol adu setchaba taba. Makhoina adomna kari pamge haina hanglakpa matamda adomna turen manungda nangthabiu haibigadabani. Masisu nithongmasa aduna harauna yanami. Mahana nupa maca adubu sarangdagi lawthokpire aduga makhoi ani fijet onthoknare. Adugi manungda mahak sarang manungda changkhre nupa maca adudi mayum maikei panglakle. Lihan laga masin manau taro adu torban aduda thorakle. Thawwa isa sadana makhoina hanglai. Ima imungo hojik nangna hainingba kari leiri. Maduda ngasai nupa maca aduna taklamba adu nisingduna nithongmasa aduna aina pamba haibabu aibu isingda langthabiro haina khumlaklami. Haibadi haidokre adubu mabuktadi khalai. Aina luhonggadoriba asibu asibagi lebakta leibi Rajkumari amagarane. Makhoi taru aduna sarang adu isingda thadaramlaga harauna mayumda hankre. Mama nupa aduna makhoibu amuhana wahanba ngamlaroi haibasi asarda makhoibu amuhana wahanba ngamlaroi haibagi asada makhoigi puningda santi leire. Makhoina mayumda thunglaraba matam ada Machegi manggonda fajakraba murti ama leptuna leiraba ure. Murti adugi masada thongliba ningsijaraba fije leiteng amadi likon kaya aduna makhoibu sumhatkre. Adubu makhoina kalakle. Manak changsinduna yengba matamdadi midu atay kanasu oiramdre. Mamak nupa adumak oiramle. Makhoina khali. Mahapata leba oina chatnurabani. Pataleba adu onthok na phajana batai sana lupa mani mukta marang kaina leramba tai ure fare adu di mawoda hanglasi karamna amo phamasida halakliba hayo na asi bagi landam aduda matau karamna yorubagi mamana tulaklabi is angakpani asi bagi leba haibasidi aina mafam adu hek yobaga ipu ibena angam athok manai masel khobi lami mayam ga loinana aibu oglami aigidamagta Jomrasna thabirakpani haiba dolai amasu mafam aduda lerami madu tongduna ai asi leibakta chali ai asi leibakta chali konung yoraga ipubo amadi event bokna aibu harauna konsinbi aibu pizza pithalaba matungda maman yamnaba fijol asi sechenbi Mathangda nungairaba mani mukta likon kaya asibu sizinbi makhoina aibu thuna yana yumda amuk hallaga ma makhoibu su udigi makhoibu thuna tharau haraga aibu thadokpiri kainaramdaida sanagi haizrang asimasu pirai ma makhoina asi puraga chatpiro hojik asi hek ubada haizrang asi hek ubada ipu ibena ma makhoigi sakchi khangani ma bataruk adu tasena mafam adu tana chatningle karamna chakani haina mamakta amu hanglaklami adugi wadi karisu leite ma makhoina isa jaba upu amam thorang tobiro aduga
ꯃꯗꯨꯗ ꯆꯪꯕꯤꯔꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯇꯣꯔꯕꯥꯟ ꯇꯥꯟꯅ ꯄꯨꯖꯒꯅꯤ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯂꯪꯊꯖꯒꯅꯤ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯗꯣꯂꯥꯏ 6ꯅ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯟꯅ ꯄꯨꯅꯅꯕ ꯑꯣꯛꯂꯝꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯎꯄꯨꯁꯤꯡꯁꯨ ꯂꯧꯔꯨꯔꯦ ꯃꯥꯒꯤ ꯎꯄꯨꯗ ꯆꯪꯅꯔꯦ ꯑꯗꯨꯗꯒꯤ ꯎꯄꯨ ꯑꯗꯨ ꯇꯨꯔꯦꯟꯗ ꯂꯪꯊꯔꯦ ꯃꯗꯨꯗ ꯏꯁꯤꯡꯗꯒꯤ ꯀꯣꯡꯒꯣꯜ ꯈꯔ ꯊꯣꯔꯛꯄ ꯎꯔꯦ ꯃꯗꯨ ꯎꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯏꯕꯦꯟꯗꯧꯅ ꯌꯨ ꯑꯇꯤꯡꯕ ꯌꯥꯝꯅ ꯄꯤꯊꯛꯄꯗꯒꯤ ꯑꯁꯤ ꯁꯥꯊꯤꯅ ꯑꯣꯔꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯄꯇꯥꯜꯗ ꯊꯨꯅ ꯆꯠꯅꯤꯡꯂꯝꯃꯤ ꯑꯩꯕꯨ ꯍꯥꯟꯅ ꯂꯪꯊꯕꯤꯔꯣ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯒ ꯍꯥꯟꯕ ꯇꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪ ꯂꯪꯊꯔꯕꯗ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯋꯥꯏ ꯁꯪꯂꯦ ꯑꯗꯨꯗꯒꯤꯗꯤ ꯍꯔꯥꯎ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ ꯃꯌꯨꯝ ꯌꯧꯔꯒ ꯃꯅꯦꯁꯤꯡꯅ ꯃꯃꯥ ꯅꯨꯄꯥꯗ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ ꯃꯈꯣꯏꯗꯨ ꯏꯕꯦꯟꯄꯣꯛꯍꯣꯏꯗ ꯄꯥꯛ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯇꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗꯗꯨꯅ ꯃꯅꯦꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥ ꯁꯤꯖꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯍꯟꯖꯤꯟ ꯃꯃꯥ ꯅꯨꯄꯥꯗ ꯃꯈꯣꯏ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯃꯩꯊꯪꯗ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯅ ꯃꯃꯥ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯛ ꯆꯗꯨꯝ 3 ꯍꯦꯛ ꯈꯥꯛꯎ ꯃꯅꯦꯁꯤꯡꯅ ꯃꯃꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯥꯔꯊ ꯈꯪꯂꯦ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯐꯥꯎꯔꯛꯂꯦ ꯇꯁꯦꯡꯕꯁꯨ ꯑꯥꯔꯕꯤ ꯀꯥꯡꯂꯣꯟꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯔꯅꯥꯝ ꯀꯦꯊꯦꯅ ꯃꯁꯥꯒꯤ ꯃꯔꯥꯟꯒꯤꯗꯃꯛ ꯃꯌꯥꯝ 6 ꯑꯗꯨꯗ ꯑꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈꯥꯕꯤ ꯃꯆꯦ ꯃꯆꯟꯕꯨ ꯊꯧꯑꯣꯏꯗꯕꯗꯒꯤ ꯐꯪꯅ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯥꯏꯅꯔꯁꯤ